Houjik lamdam asida thokliba irang asigi matangda wahang kaya hangbaga loinana jab chaba waroishin ama puraknaba tonganba wapham sing Congress Party na House da pukhatkani haina Manipur Pradesh Congress Committee MPCC ki President K Meghachandra phongdorakli wapham asi hayengdagi famba haugadoriba Manipur Legislative Assembly mifam ga mari lainana Congress baban da pangthokpa pawgi mifam amada mahakna phongdokibani MPCC ki makok thongba official kaya na saruk yaduna pangthokiba pawgi mifam aduda MPCC ki President K Meghachandra na hai hayengdagi haugadoriba Assembly mifam ase matam yamna tenba ama oiragasu laingakna Assembly mifam phamnaba thorang torokpa ase taramna oi phamgadoriba mifam ase numit masing yamdaba ama oibana Congress Party na yariba makai matam manghantana Houjik lamdam asida thokliba irang asigi matangda short duration discussion calling attention motion star question amadi private member resolution na chingba puthokani Masida haukiba January 13 da Kangnada phongkiba mifamgi matangda private member resolution puthoknaba thorang tawre Houjik lamdam asida thokliba irang ase security force na khudakta lephanba ngamdabagi fibam ama leiriba India da Manipur ahanba oiramkani thokliba irang asida laingakna chanaba thabak amata paikhatpagi mami tadaba ase yamna laibak thibani democracy chatpa laibak amatadi assembly mifam amade parliament mifam haiba ase yamna maru oiba amane miyamgi aningba apamba sing miyamgi mihut singna assembly mifam amade parliament mifam da puthoktuna khanaba haiba ase tawfum thokpa amane mifam asida Houjik lamdam asida thokliba irang asigi matangda nongma kaithoktuna irang asi khaktagi oiba akhanaba mifam ama kauduna kumna khanarabade hena mapung faba ama oigane Fibam asi mamang dasu adumak pangthokiba ngaktane mamang da Pakistan ga India ga chathakiba lan amade China ga India ga chathakiba lan gi matang da parliament hiram asigi matang da akhanaba session pangthokibani asigumba khongthang asigumna laingakta Houjik lamdam asida thokliba irang asigi matang da MLA sing shuna saruk yahantuna irang asigi chap chaba waroishin puraknaba khongthang paikhat mathok tai Hayengdagi haugadoriba Assembly mifam asida lamdam asigi CSO sing amade miyamna Congress Party da pukhatnaba thamlakiba wapham singsu pukhatkani mifam ase tangdu laitana fambaga loinana mifam asina lamdam asida tangdu laitaba purakpo oirasunu haina mahna makha take Megi tang ahumdagi thoiba thodo wathoksiga mari leinabasingda emphasis pigani calling attention su masigi motion sida numit mangani si ahanbagi one day ahanbagi first day simadi calling attention leiroi star question su leiroi governor gi speech leibinina address leibinina aduna tang kunga mapandagi hauraga ikoi question leigini masida ikoi tonganba thodo wathok Suchanpur da thoiba More da thoiba Imphal manung da thoiba sina singba mayam sing sida aikoi calling attention motion aikoi puthokani public singna tha tara irang sigi awaba chaithing laingakpa ngamdraba sarkar sina laingakpa sida fail oiraba sarkar sina masida thengnakiba awaba misimina mayam singi violence related mayam singsi masida aikoi calling attention leigani private members resolution aikoi leigani masida private resolution members resolution da January gi aikoi gi tang kun mari da Kangla gi mifam related ajuju aikoi private resolution puthokpagi aikoi plan tawri